Mới học được. cái nào tôi vậy? Đồ là gì đó? Hai kilo. Siapa lagi tu asal siapa biasa nung. गाड़ी की तो हाई करो दीदी बड़ी बड़ी कुमारी पाओ ना जी हमें वो लंगर वाई Langonda Central Post. Langonda Central Post. Long live Manipur. Long live Manipur. Langonda Central Post. Langonda Central Post. Long live Manipur. Long live Manipur. Long hả? Ngasi ai khoi gi rally se ai khoi na mi thachari basiga haidi mari leina na ai gi iming akham ongbi tilotama leima Langon 91 apun bagi presiden oina ai pham pujabani ai khoi gi langol asidai sida ai khoi na mamang da su haijakhrabani ai khoi gi mafam sidai sida ai khoi gi central force amata thambiranu haraga matam khara khaki thamgani matam khara khaki thamgani haraga noma noma gi sum masin hanjalakpa sida ai khoi nupi miyam sina ai khoi praja miyam angna nupa nupi club naharol ima event puna mangna hauraga ngasi sida ai khoi na karigumba CRP se among hana sangak tanabagi damakta ai khoi na mafam asidai sida ai khoi lambi thajabani lambi thingjabani aduna athuba matamda sidai sida leiriba ai khoi gi maitai langon gi sidai sida leiriba CRP BSF loina lokthok pigo adugo loina na ai khoi gi mafam sida akoi langon da khujik irang karimata leite aduna maram oiraga hajik masai sida CRP na masda changak tana ai khoi bu masai sida awaba kaya pina na bagi damakta hona biriba ai khoi gi isa isu singna amam atheng bada chatpada asuk yamna khudong thiba nangiba punamak se masi thok tana bagi damakta athu matamda sidai sida chang ka dori ba CRP oraga chu asam rifle oraga chu mamang dagi khoina sukchang chang pa pam dena kaya ra na khoina media gi thongda haijagre aduna maram oraga hauji mafam sida amohana sangbira kano haiba se masi ai khoi 91 mangon langon da leiriba praja punamaki apambani aduna ai khoi amuktang kholau puna laumila si miyam punama 91 maitai langon da asam rifle CRP chu 91 mangon da CRP sangba CRP sangba amok hana sangba yaning de masi haraga losin jage